ꯇꯥꯕꯗ ꯌꯥꯝꯅ ꯑꯉꯛꯄ ꯄꯥꯎ ꯑꯃ ꯑꯣꯏꯅ ꯃꯥꯂꯦꯝꯒꯤ ꯁꯨꯄꯔ ꯄꯥꯋꯔꯅꯤ ꯍꯥꯏꯅꯔꯤꯕ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯣꯐ ꯑꯃꯦꯔꯤꯀꯥꯗ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯒꯚꯔꯟꯃꯦꯟꯠꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯒꯚꯔꯟꯃꯦꯟꯠ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯗ ꯊꯥꯒꯤ ꯑꯣꯏꯕ ꯇꯣꯂꯣꯞ ꯄꯤꯕ ꯉꯝꯗꯕꯗꯒꯤ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯊꯥꯒꯤ ꯑꯣꯏꯕ ꯇꯣꯂꯣꯞ ꯄꯤꯕꯤꯗꯕꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯐꯨꯗ ꯗꯤꯂꯤꯚꯔꯤ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯊꯕꯛ ꯀꯌꯥ ꯇꯧꯅꯗꯨꯅ ꯇꯉꯥꯏꯐꯗꯕ ꯁꯦꯜ ꯇꯥꯟꯕꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯍꯤꯡꯅꯕꯁꯨ ꯌꯥꯎꯅꯔꯤ ꯍꯥꯏꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ 1,03.5 ꯔꯣꯝ ꯑꯁꯤ ꯍꯧꯖꯤꯛ ꯊꯥꯒꯤ ꯇꯂꯞ ꯐꯪꯗꯅ ꯂꯩꯕ ꯅꯨꯃꯤꯠ 12 ꯔꯣꯝ ꯁꯨꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯈꯝꯊꯦꯡꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯄꯅꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯦꯔꯤꯀꯥꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯊꯥꯒꯤ ꯇꯣꯂꯣꯞ ꯐꯪꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 1ꯗꯒꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯠꯗꯥꯎꯟ ꯇꯧꯈꯤꯕꯗꯒꯤꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 10ꯗ ꯑꯃꯦꯔꯤꯀꯥꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯐꯟꯗꯤꯡ ꯕꯤꯜꯒꯤ ꯃꯇꯥꯡꯗ 13ꯔꯛ ꯁꯨꯕ ꯑꯣꯏꯅ ꯚꯣꯠ ꯇꯧꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯗꯁꯨ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯈꯤꯕꯅꯤ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯄꯨꯋꯥꯔꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕ ꯁꯠꯗꯥꯎꯟ ꯑꯁꯤ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯑꯅꯤꯁꯨꯕ ꯑꯣꯏꯔꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯑꯃꯦꯔꯤꯀꯥꯒꯤ ꯐꯤꯁꯀꯜ ꯏꯌꯔ ꯍꯥꯏꯕꯗꯤ ꯕꯖꯦꯠꯀꯤ ꯆꯍꯤ ꯑꯁꯤ ꯑꯣꯛꯇꯣꯕꯔ 1ꯗꯒꯤ ꯍꯧꯏ꯫ ꯏꯆꯝ ꯆꯝꯕ ꯂꯣꯟꯗ ꯍꯥꯏꯔꯒꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯌꯔ ꯑꯁꯤ ꯑꯣꯛꯇꯣꯕꯔ ꯊꯥꯗ ꯑꯣꯏ ꯍꯥꯏꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯥ ꯑꯁꯤꯗ ꯑꯃꯦꯔꯤꯀꯥꯒꯤ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯖꯤꯟꯅꯒꯗꯕ ꯁꯦꯜ ꯑꯃꯗꯤ ꯕꯖꯦꯠ ꯁꯦꯝꯅꯕꯒꯤ ꯄ꯭ꯂꯥꯅꯤꯡꯁꯨ ꯇꯧꯏ꯫ ꯑꯗꯨꯕꯨ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯕꯖꯦꯠ ꯄꯥꯁ ꯇꯧꯕ ꯉꯝꯗ꯭ꯔꯕꯗꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯦꯞꯄꯤ ꯍꯥꯏꯔꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯁꯠꯗꯥꯎꯟ ꯇꯧꯕ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ꯫ ꯃꯔꯝ ꯑꯗꯨꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯂꯩꯉꯥꯛ ꯑꯁꯤꯗ ꯁꯠꯗꯥꯎꯟ ꯇꯧꯈꯤꯕ ꯃꯔꯝꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯗ ꯊꯥꯒꯤ ꯇꯂꯞ ꯐꯪꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯑꯃꯦꯔꯤꯀꯥꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯕꯖꯦꯠ ꯄꯥꯁ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯔꯇꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯃꯗꯤ ꯔꯤꯄꯕ꯭ꯂꯤꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯆꯌꯦꯠꯅꯕ ꯂꯩꯕꯗꯒꯤꯅꯤ꯫ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯄꯥꯔꯇꯤꯒꯤ ꯑꯣꯏꯕ ꯃꯥꯏꯀꯩꯗꯒꯤ ꯑꯣꯕꯥꯃꯥ ꯍꯦꯜꯊ ꯀꯦꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯁꯕꯁꯤꯗꯤ ꯑꯁꯤ ꯍꯦꯟꯒꯠꯀꯗꯕꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯗꯤꯃꯥꯟꯗ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯔꯤꯄꯕ꯭ꯂꯤꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯣꯕꯥꯃꯥ ꯍꯦꯜꯊ ꯀꯦꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯁꯕꯁꯤꯗꯤ ꯍꯦꯟꯒꯠꯂꯕꯗꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯕ ꯕꯖꯦꯠ ꯍꯦꯟꯒꯠꯄ ꯃꯊꯧ ꯇꯥꯔꯛꯀꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯁꯦꯜꯒꯤ ꯑꯋꯥꯕ ꯆꯥꯎꯅ ꯃꯥꯌꯣꯛꯅꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗ ꯕꯤꯜ ꯑꯁꯤ ꯄꯥꯁ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯣꯐ ꯑꯃꯦꯔꯤꯀꯥꯗ ꯁꯠꯗꯥꯎꯟ ꯑꯗꯨꯃꯛ ꯆꯠꯊꯗꯨꯅ ꯂꯩꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯍꯥꯏꯅ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯏꯖꯔꯦꯜ ꯑꯃꯗꯤ ꯍꯃꯥꯁꯅ ꯇꯧꯅꯈꯤꯕ ꯁꯤꯖꯐꯤꯌꯔ ꯑꯗꯨ ꯊꯨꯒꯥꯏꯔꯛꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨꯅ ꯒꯖꯥꯗ ꯕꯣꯝ ꯇꯣꯟ 182 ꯔꯣꯝ ꯊꯥꯗꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯄꯥꯛ ꯁꯟꯅ ꯂꯥꯟꯗꯥꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯍꯥꯏꯈꯤꯕꯗ ꯏꯖꯔꯦꯜꯒꯤ ꯈꯨꯠ ꯌꯦꯠꯇꯅ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯤ ꯑꯗꯨꯒ ꯈꯨꯠ ꯑꯣꯏꯗꯅ ꯏꯪ ꯇꯞꯄꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯤ꯫ ꯏꯖꯔꯦꯜꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯪ ꯇꯞꯅ ꯑꯃꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯗꯨꯅ ꯂꯥꯛꯈꯤ꯫ ꯉꯁꯤꯒꯤ ꯏꯖꯔꯦꯜ ꯌꯥꯝꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯦ꯫ ꯒꯖꯥꯗ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯅꯕꯒꯤꯗꯃꯛꯇ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯇꯧꯕ ꯌꯥꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯃꯥꯁꯅ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯊꯕꯛ ꯆꯠꯊꯔꯛꯂꯕꯗꯤ ꯒꯖꯥꯗ ꯏꯪ ꯇꯞꯄ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯂꯥꯟ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯨꯅ ꯂꯩꯈꯤꯕ ꯇꯥꯕꯅꯤ꯫ ꯁꯤꯖꯐꯤꯌꯔ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯒꯖꯥꯒꯤ ꯔꯥꯐꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯃꯥꯁꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤ 2 ꯁꯤꯈꯤꯕꯅꯤ꯫ ꯀꯌꯥ ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ ꯊꯧꯑꯣꯡ ꯑꯁꯤ ꯍꯃꯥꯁꯅ ꯁꯤꯖꯐꯤꯌꯔꯕꯨ ꯆꯥꯎꯅ ꯁꯤꯡꯅꯔꯛꯄꯅꯤ ꯍꯥꯏꯅꯁꯨ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨꯅ ꯔꯥꯐꯥꯗ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯗꯨ ꯍꯃꯥꯁꯅ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯅꯠꯇꯦ ꯍꯥꯏꯅꯗꯤ ꯁꯦꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨꯅ ꯍꯃꯥꯁꯀꯤ ꯃꯊꯛꯇ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯂꯥꯟꯗꯥꯔꯒꯅꯤ ꯍꯥꯏꯅ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯁꯤꯖꯐꯤꯌꯔꯒꯤ ꯃꯇꯨꯡꯗ ꯒꯖꯥꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯂꯕꯗꯤ ꯂꯥꯏꯔꯗꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯊꯣꯛꯂꯛꯄꯗꯒꯤ ꯑꯃꯦꯔꯤꯀꯥꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ JD ꯚꯥꯟꯁ ꯏꯖꯔꯦꯜꯗ ꯂꯥꯛꯇꯨꯅ ꯃꯈꯥ ꯇꯥꯕ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯈ꯭ꯔꯦ꯫ ꯍꯃꯥꯁꯅ ꯁꯤꯖꯐꯤꯌꯔ ꯊꯨꯒꯥꯏꯕ ꯇꯧꯔꯛꯄ ꯑꯁꯤ ꯎꯕꯗ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅꯁꯨ ꯍꯃꯥꯁ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯏꯪ ꯇꯞꯄ ꯄꯥꯝꯗꯕ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯁꯤꯖꯐꯤꯌꯔꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯠꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇ꯭ꯔꯒꯗꯤ ꯃꯤꯅꯠ 2ꯒꯤ ꯃꯅꯨꯡꯗ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯃꯦꯔꯤꯀꯥꯗ ꯂꯩ ꯍꯥꯏꯕꯁꯤ ꯀꯥꯎꯗꯕ ꯐꯩ ꯍꯥꯏꯅꯁꯨ ꯆꯥꯎꯅ ꯑꯀꯤ ꯑꯈꯪ ꯄꯤꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯒꯖꯥꯗ ꯆꯍꯤ 2 ꯍꯦꯟꯅ ꯆꯨꯞꯅ ꯆꯠꯊꯈꯤꯕ ꯑꯀꯟꯕ ꯂꯥꯟ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯄꯦꯂꯦꯁꯇꯥꯏꯟ ꯃꯆꯥ 69,990 ꯍꯥꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯁꯣꯛꯄꯒꯤ ꯃꯁꯤꯡꯅ ꯄꯨꯟꯅ 1,09,397 ꯍꯦꯟꯅ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯤꯖꯐꯤꯌꯔ ꯆꯠꯅꯈ꯭ꯔꯕꯁꯨ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯦꯇꯦꯛ ꯆꯠꯊꯕ ꯂꯦꯞꯅꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯖꯥꯒꯤ ꯂꯥꯟ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯈꯤꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩ ꯍꯥꯏꯅ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯏꯌꯥꯔ ꯐꯣꯔꯁ ꯔꯦꯡꯀꯤꯡꯗ ꯏꯟꯗꯤꯌꯥꯅ ꯆꯥꯏꯅꯥꯗꯒꯤ ꯍꯦꯜꯂꯛꯄꯗ ꯆꯥꯏꯅꯥꯒꯤ ꯃꯦꯗꯤꯌꯥꯁꯤꯡ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕꯒ ꯂꯣꯏꯅꯅ ꯃꯩ ꯍꯧꯅ ꯁꯥꯎꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯒ꯭ꯂꯣꯕꯦꯜ ꯇꯥꯏꯝꯁꯀꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ
ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯏꯌꯥꯔꯐꯣꯔꯁꯀꯤ ꯔꯦꯡꯀꯤꯡ ꯄꯤꯔꯛꯄ ꯃꯇꯝꯗ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯔꯁꯤꯌꯥꯅ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯑꯅꯤꯁꯨꯕ ꯄꯣꯖꯤꯁꯟꯗ ꯂꯩꯔꯒ ꯏꯟꯗꯤꯌꯥꯅ ꯑꯍꯨꯝꯁꯨꯕ ꯄꯣꯖꯤꯁꯟꯗ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯆꯥꯏꯅꯥꯅ ꯃꯔꯤꯁꯨꯕ ꯄꯣꯖꯤꯁꯟꯗ ꯂꯩꯔꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯆꯥꯏꯅꯥꯒꯤ ꯃꯦꯗꯤꯌꯥ ꯔꯦꯡꯀꯤꯡ ꯑꯁꯤꯕꯨ ꯌꯦꯡꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯔꯦꯡꯀꯤꯡ ꯄꯤꯕ ꯃꯇꯝꯗ ꯆꯦꯗ ꯈꯛ ꯌꯦꯡꯕꯒꯤ ꯃꯍꯨꯠꯇ ꯇꯁꯦꯡꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯑꯗꯨ ꯌꯦꯡꯂꯒ ꯄꯤꯕꯅ ꯆꯨꯝꯒꯅꯤ ꯂꯣꯏꯅꯅ ꯔꯦꯡꯀꯤꯡ ꯑꯁꯤ ꯑꯔꯥꯟꯕ ꯔꯤꯄꯣꯔꯠꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯁꯦꯝꯕꯅꯤ ꯍꯥꯏꯅꯁꯨ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯏꯟꯗꯤꯌꯥꯗꯒꯤ ꯆꯥꯏꯅꯥꯅ ꯐꯥꯏꯇꯔ ꯖꯦꯠ ꯂꯩꯕꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯍꯦꯜꯂꯤ ꯑꯗꯨꯕꯨ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏꯗꯤ ꯆꯥꯏꯅꯥꯗꯒꯤ ꯏꯟꯗꯤꯌꯥꯅ ꯍꯦꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯔꯦꯡꯀꯤꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥꯅ ꯆꯥꯏꯅꯥꯗꯒꯤ ꯍꯦꯜꯂꯛꯄꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯦ ꯃꯥꯏꯀ꯭ꯔꯣꯁꯣꯐꯠ ꯀꯝꯄꯅꯤꯒꯤ CEO ꯁꯇ꯭ꯌ ꯅꯗꯦꯂꯥꯒꯤ ꯀꯨꯝꯖꯥ 2024-25 ꯁꯦꯟꯕꯥ ꯆꯍꯤꯒꯤ ꯑꯣꯏꯅ ꯑꯄꯨꯟꯕ ꯀꯝꯄꯦꯟꯁꯦꯁꯟ $96.5 ꯕꯤꯂꯤꯌꯟ ꯌꯧꯅ ꯋꯥꯡꯈ꯭ꯔꯦ ꯁꯥꯊꯤꯅ ꯋꯥꯡꯈꯠꯂꯛꯈꯤꯕ ꯑꯁꯤ ꯃꯥꯒꯤ ꯂꯤꯗꯔꯁꯤꯞ ꯃꯈꯥꯗ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯍꯥꯏꯕꯗꯤ AIꯗ ꯃꯥꯏꯀ꯭ꯔꯣꯁꯣꯐꯠꯀꯤ ꯑꯣꯏꯕ ꯑꯆꯧꯕ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯑꯗꯨꯒꯤꯅꯤ ꯍꯥꯏꯔꯤ ꯁꯤꯌꯔ ꯍꯣꯜꯗꯔꯁꯤꯡꯗ ꯄꯤꯕ ꯅꯣꯠ ꯑꯃꯗ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯕꯣꯔꯗ ꯑꯃꯅ ꯍꯥꯏ ꯅꯗꯦꯂꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯤꯗꯔꯁꯤꯞ ꯇꯤꯝꯅ ꯃꯥꯏ ꯄꯥꯛꯅ ꯃꯥꯏꯀ꯭ꯔꯣꯁꯣꯐꯠꯄꯨ AIꯗ ꯒ꯭ꯂꯣꯕꯦꯜ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯍꯜꯂꯦ ꯃꯃꯥꯡꯒꯤ ꯁꯦꯟꯕꯥ ꯆꯍꯤꯗ ꯅꯗꯦꯂꯥꯅ $79.1 ꯕꯤꯂꯤꯌꯟ ꯐꯪꯈꯤ ꯃꯍꯥꯛꯅ ꯁ꯭ꯇꯦꯞ ꯕꯣꯜꯃꯔ ꯑꯃꯁꯨꯡ ꯀꯣ ꯐꯥꯎꯟꯗꯔ ꯑꯣꯏꯕ ꯕꯤꯜ ꯒꯦꯠꯁꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯀꯨꯝꯖꯥ 2024ꯗ ꯃꯥꯏꯀ꯭ꯔꯣꯁꯣꯐꯠꯀꯤ ꯑꯍꯨꯝꯁꯨꯕ CEO ꯑꯣꯏꯔꯛꯈꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕꯁꯤꯡꯒꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯄꯦ ꯄꯦꯀꯦꯖꯁꯤꯡꯁꯨ ꯋꯥꯡꯈꯠꯈ꯭ꯔꯦ ꯆꯤꯐ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯣꯐꯤꯁꯥꯔ ꯑꯦꯃꯤ $29.5 ꯕꯤꯂꯤꯌꯟ ꯃꯥꯏꯀ꯭ꯔꯣꯁꯣꯐꯠ ꯀꯃꯔꯁꯤꯌꯦꯜ ꯕꯤꯖꯤꯅꯦꯁꯀꯤ ꯃꯀꯣꯛ ꯖꯨꯁꯟ ꯑꯂꯥꯊꯣꯞꯅ $28.2 ꯕꯤꯂꯤꯌꯟ ꯐꯪꯂꯦ ꯍꯥꯏꯔꯤ CEO ꯑꯣꯏꯔꯛꯈꯤꯕꯗꯒꯤ ꯃꯇꯨꯡꯒꯤ ꯑꯣꯏꯕ ꯅꯗꯦꯂꯥꯅ ꯃꯥꯏꯀ꯭ꯔꯣꯁꯣꯐꯠꯄꯨ ꯀ꯭ꯂꯥꯎꯗ ꯐꯥꯁꯠ ꯑꯃꯁꯨꯡ AI ꯗ꯭ꯔꯥꯏꯚꯟ ꯀꯝꯄꯅꯤ ꯑꯃ ꯑꯣꯟꯊꯣꯛꯈꯤ ꯃꯍꯥꯛꯅ ꯀ꯭ꯂꯥꯎꯗ ꯀꯝꯄ꯭ꯌꯨꯇꯤꯡꯗ ꯍꯣꯠꯅꯔꯤꯕ ꯑꯗꯨꯗ NGOꯕꯨ ꯒ꯭ꯂꯣꯕꯦꯜ ꯃꯥꯔꯀꯦꯠꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯄ꯭ꯂꯦꯌꯥꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯍꯟꯈꯤ ꯂꯤꯡꯛꯗꯥꯏꯟ ꯒꯦꯠꯏꯌꯔ ꯑꯃꯗꯤ ꯒꯦꯃꯤꯡ ꯖꯥꯏꯟ ꯑꯦꯛꯖꯤꯕꯤꯁꯟ ꯔꯤꯖꯥꯔꯠ ꯌꯥꯎꯅ ꯃꯔꯨꯑꯣꯏꯕ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕꯁꯤꯡꯒꯤ ꯑꯣꯏꯕ ꯈꯨꯠꯊꯥꯡꯗ ꯃꯥꯏꯀ꯭ꯔꯣꯁꯣꯐꯠꯀꯤ ꯄꯣꯔꯠꯐꯣꯂꯤꯑꯣ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯍꯟꯈꯤ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯈꯣꯡꯊꯥꯡꯗꯤ ꯊꯣꯏꯅ ꯈꯪꯅꯔꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯁ꯭ꯇꯥꯔꯠ ꯑꯞ ꯑꯣꯄꯟ AI ꯁꯧꯒꯠꯈꯤꯕ ꯑꯗꯨꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯍꯣꯂꯤꯋꯨꯗ ꯐꯤꯂꯝꯒꯤ ꯃꯑꯣꯡꯗ ꯄꯦꯔꯤꯁꯀꯤ ꯃꯃꯤꯡ ꯂꯩꯔꯕ ꯂꯨꯕ꯭ꯔꯥ ꯃ꯭ꯌꯨꯖꯤꯌꯝꯗꯒꯤ ꯅꯦꯄꯣꯂꯤꯌꯟꯅ ꯁꯤꯖꯤꯟꯅꯔꯝꯕ ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯄꯣꯠꯂꯝ ꯀꯌꯥ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯦꯔꯤꯁꯀꯤ ꯃꯃꯤꯡ ꯂꯩꯔꯕ ꯂꯨꯕ꯭ꯔꯥ ꯃ꯭ꯌꯨꯖꯤꯌꯝ ꯍꯧꯖꯤꯛ ꯔꯤꯅꯣꯚꯦꯁꯟꯒꯤ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯅꯦꯄꯣꯂꯤꯌꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯔꯥꯅꯤꯒꯤ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯝꯕ ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯁꯅꯥ ꯑꯃꯗꯤ ꯂꯤꯛ ꯀꯣꯟꯁꯤꯡ ꯑꯗꯨ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈꯤꯕꯅꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤꯗꯒꯤ ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯀꯌꯥ ꯌꯥꯝꯅ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯅ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯄꯗꯤ ꯂꯩꯇ꯭ꯔꯤ ꯂꯣꯏꯅꯅ ꯍꯨꯔꯥꯟꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯐꯥꯕ ꯄꯨꯟꯕꯒꯤ ꯄꯥꯎ ꯂꯩꯇ꯭ꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯄꯦꯔꯤꯁꯀꯤ ꯂꯨꯕ꯭ꯔꯥ ꯃ꯭ꯌꯨꯖꯤꯌꯝ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯃꯃꯤꯡ ꯂꯩꯔꯕ ꯃ꯭ꯌꯨꯖꯤꯌꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 10ꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯏꯁ ꯀꯣꯟꯌꯥꯛ ꯔꯤꯖꯟꯒꯤ ꯈꯦꯟꯃꯥꯏ ꯂꯣꯏ ꯍꯥꯏꯕꯗꯤ ꯈꯥꯃꯣꯏ ꯚꯤꯂꯦꯖꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯆꯍꯤ 18 ꯁꯨꯔꯕ ꯅꯨꯄꯤ ꯑꯃ ꯑꯃꯗꯤ ꯆꯍꯤ 9 ꯈꯛꯇ ꯉꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯎꯅ ꯁꯤꯚꯤꯂꯤꯌꯟ 2 ꯍꯥꯠꯈꯤꯕ ꯑꯗꯨꯒ ꯃꯤꯑꯣꯏ 4ꯅ ꯇꯝꯊꯤꯅ ꯁꯣꯛꯍꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ RPFꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯝꯅ ꯄꯥꯡꯗꯕ ꯖꯦꯅꯣꯁꯥꯏꯠ ꯑꯃꯁꯨꯡ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯂꯤꯆꯠ ꯑꯃꯅꯤ ꯍꯥꯏꯅ RPFꯀꯤ ꯗꯤꯄꯨꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯔꯣꯕꯦꯟ ꯈꯨꯃꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 10ꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯆꯠꯊꯈꯤꯕ ꯑꯀꯟꯕ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯑꯗꯨꯗ ꯆꯍꯤ ꯅꯧꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯃꯗꯤ ꯑꯉꯥꯡ ꯑꯃ ꯂꯩꯈꯤꯗꯕ ꯑꯗꯨꯗ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯂꯤ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯧꯔꯕ ꯑꯃꯗꯤ ꯑꯀꯤ ꯑꯈꯪ ꯃꯥꯌꯣꯛꯅꯈꯤꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯁꯣꯂꯤꯗꯥꯔꯤꯇꯤ ꯎꯠꯂꯤ ꯂꯦꯞꯇꯅ ꯑꯋꯥ ꯆꯩꯊꯦꯡ ꯅꯪꯂꯤꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯖꯁꯇꯤꯁ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯑꯃꯗꯤ ꯗꯤꯒꯅꯤꯇꯤꯒꯤꯗꯃꯛꯇ ꯂꯥꯎꯔꯤꯕ ꯈꯣꯜꯂꯥꯎꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇꯁꯨ RPFꯅꯁꯨ ꯁꯧꯒꯠꯂꯤ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤ ꯑꯣꯄꯔꯦꯁꯟꯒꯤ ꯃꯤꯡꯗ ꯃꯤꯆꯝ ꯃꯤꯌꯥꯝꯁꯤꯡ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤꯗꯤ ꯑꯅꯧꯕ ꯑꯃ ꯅꯠꯇꯦ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯋꯦꯁꯤꯌꯥꯒꯤ ꯁꯤꯚꯤꯂꯤꯌꯟꯁꯤꯡꯗ ꯇꯝꯊꯤꯔꯕ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯆꯠꯊꯩ ꯍꯥꯏꯕꯁꯤ ꯔꯣꯖ ꯑꯃꯗꯤ ꯃꯅꯣꯔꯥꯃꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯂꯤꯕ ꯈꯨꯗꯝꯅꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯅꯦ ꯇꯥꯗꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯝꯐꯥꯜꯗ ꯅꯨꯡꯊꯤꯜꯒꯤ ꯆꯦꯐꯣꯡ ꯑꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯣꯡꯂꯤꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯔꯝꯗ ꯀꯔꯤ ꯍꯥꯏꯔꯤ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤ ꯉꯁꯤꯗꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯂꯝꯗꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯕ ꯌꯥꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯂꯝꯖꯥ ꯁꯥꯔꯥ ꯑꯣꯏꯗꯨꯅ ꯍꯤꯡꯂꯒ ꯆꯞ ꯃꯥꯟꯅꯔꯤ ꯂꯝꯗꯝ ꯑꯁꯤ ꯃꯄꯨ ꯄꯥꯟꯗ꯭ꯔꯕ ꯂꯩꯉꯥꯛ ꯁꯥꯁꯟ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏ ꯑꯣꯏꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯂꯧꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤꯕꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ ꯑꯗꯨꯒ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯠꯌꯦꯡꯅꯣ ꯍꯥꯏꯕ ꯑꯗꯨꯁꯨ ꯈꯪꯅꯅꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ
ꯍꯣꯠꯅꯗ꯭ꯔꯤꯕ ꯑꯁꯤꯁꯨ ꯑꯆꯧꯕ ꯃꯔꯥꯜ ꯑꯃꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯅꯤꯄꯨꯔꯗ BJPꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯄꯥꯏꯔꯛꯄꯗꯒꯤ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯌꯨꯝꯗꯥꯡꯕꯅ ꯀꯥꯏꯅꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯀꯌꯥꯅ ꯇꯦꯔꯣꯔꯤꯁꯀꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥꯔꯛꯂꯦ ꯍꯥꯏꯕ ꯈꯪꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯆꯞ ꯆꯥꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯂꯩꯔꯛꯄꯅ ꯉꯁꯤꯗꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯇꯦꯔꯣꯔꯤꯁꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕꯁꯨ ꯍꯣꯠꯅꯈꯤꯗꯦ꯫ ꯃꯁꯤꯃꯛꯅ ꯃꯅꯤꯄꯨꯔ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 6ꯗꯒꯤ ꯍꯧꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯅꯕ ꯍꯣꯠꯅꯔꯛꯈꯤꯕ ꯂꯥꯜ ꯑꯁꯤ BJPꯅ ꯂꯩꯉꯥꯛ ꯁꯥꯁꯟꯒꯤ ꯃꯇꯝꯗꯅꯤ꯫ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯐꯣꯡꯕ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯤꯀꯨꯞꯇ ꯂꯣꯏꯁꯤꯟꯅꯅꯕ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯑꯉꯛꯄ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯃꯒ ꯌꯦꯡꯊꯤꯅꯍꯜꯂꯒ ꯃꯇꯝ ꯁꯥꯡꯅ ꯏꯔꯥꯡ ꯊꯣꯛꯍꯟꯗꯨꯅ ꯂꯩꯅꯕꯒꯤ ꯊꯧꯑꯣꯡ ꯑꯃ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯊꯑꯣꯏꯅ ꯁꯤꯜꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯐꯥꯎꯈꯤꯗꯕꯁꯨ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯈꯤꯕ ꯑꯐꯣꯡꯕ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯅꯍꯥꯟꯅ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯕ ꯌꯥꯔꯝꯕꯅꯤ꯫ BJP ꯂꯩꯉꯥꯛ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯂꯥꯟ ꯍꯧꯔꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯂꯥꯟ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯔꯝꯕ BJPꯒꯤ ꯂꯩꯉꯥꯛ ꯑꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯔꯤꯖꯥꯏꯟ ꯇꯧꯍꯜꯂꯕ ꯃꯇꯨꯡ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯁꯥꯁꯟ ꯃꯈꯥꯗ ꯊꯝꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯅꯕ BJPꯒꯤ MLA ꯃꯁꯤꯡ ꯁꯨꯅ ꯍꯦꯟꯗꯣꯛꯅ ꯂꯩꯔꯕꯁꯨ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯉꯝꯗꯅ ꯂꯩꯔꯤꯕꯁꯤꯅꯤ꯫ BJPꯒꯤ MLAꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯆꯠꯃꯤꯟꯅꯔꯤꯕ ꯑꯇꯣꯞꯄ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ MLAꯁꯤꯡꯒ ꯂꯣꯏꯅꯅ ꯗꯤꯜꯂꯤꯗ ꯆꯠꯇꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯅꯕ ꯗꯤꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯍꯥꯏꯕꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ, ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯑꯃꯗꯤ BJPꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ JP ꯅꯗ꯭ꯗꯥꯒ ꯎꯅꯖꯒꯦ ꯍꯥꯏꯕꯒꯤ ꯎꯅꯕꯒꯤ ꯃꯇꯝꯁꯨ ꯉꯁꯤ ꯐꯥꯎꯕ ꯄꯤꯕꯤꯗꯅ ꯂꯩꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯀꯔꯝꯕ ꯃꯤꯠꯌꯦꯡꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃ ꯆꯣꯡꯊꯣꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯒꯦ ꯍꯥꯏꯔꯕꯗꯤ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯩꯉꯥꯛ ꯁꯦꯝꯕ ꯍꯦꯟꯗꯣꯛꯅ ꯌꯥꯏ꯫ ꯑꯗꯨꯕꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯕꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯡꯊꯣꯛꯇꯅ ꯃꯅꯤꯄꯨꯔꯒꯤ BJPꯒꯤ MLAꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯥꯡꯈꯣꯡ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯁꯦꯟꯇꯔꯒꯤ BJPꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯅ ꯀꯣꯏꯊꯥ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯂꯝꯗꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯅꯅꯕ ꯁꯤꯜꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯇꯕ ꯅꯠꯇꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃꯠꯇ ꯑꯣꯏꯅ ꯂꯧꯐꯝ ꯊꯣꯛꯏ꯫ ꯊꯧꯗꯥꯡ ꯑꯁꯤꯒꯤ ꯑꯍꯥꯟꯕꯗ ꯄꯥꯏꯈꯠꯀꯗꯕ ꯊꯕꯛ ꯑꯗꯨꯗꯤ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯕꯨ ꯅꯨꯡꯁꯤꯅꯗꯕꯒ ꯃꯥꯟꯅꯔꯕ ꯃꯁꯥ ꯃꯁꯥꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯐꯥꯎꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯂꯩꯔꯤꯕ MLAꯁꯤꯡ ꯑꯁꯤ ꯑꯆꯧꯕ ꯄꯔꯥ ꯑꯃ ꯇꯝꯕꯤꯕ ꯃꯊꯧ ꯇꯥꯏ꯫ ꯃꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯣꯏꯔꯤꯕ MLAꯁꯤꯡ ꯑꯁꯤ ꯂꯩꯅ ꯃꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯔꯤꯒꯤ ꯀꯟꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤ ꯍꯪꯕꯒ ꯂꯣꯏꯅꯅ ꯆꯞ ꯆꯥꯕ ꯄꯔꯥ ꯇꯝꯕꯤꯐꯝ ꯊꯣꯛꯏ꯫ ꯂꯣꯏꯅꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤꯁꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯈꯪꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ꯫ ꯃꯗꯨ ꯅꯠꯇꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯅꯤꯡꯉꯥꯏꯗꯅ ꯂꯩꯊꯣꯛꯄ ꯇꯥꯔꯕꯗꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯈ꯭ꯔꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯗꯨꯅ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨ ꯃꯤꯌꯥꯝ ꯑꯃꯠꯇ ꯑꯣꯏꯅ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯀꯪꯂꯩꯄꯥꯛ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗ ꯐꯣꯡꯗꯣꯔꯛꯈꯤ꯫